Home Ministry gi makhada autonomous organization ama oina mathau tawriba National Foundation for Communal Harmony gi Project Assist Scheme gi kanaba lohhoba yaba angang mayam ama scheme masi khangdabadagi kanaba lodana leiri haina Imphal East gi DC Khumanthem Daina na phongdorakle Imphal East DC complex ta leiba district conference hall da pangthokhiba paugi mi famamada Daina na scheme masi communal violence insurgency gi problem da Mama mapa laikhidraba singi macha singda selgi oiba mateng piba scheme ne scheme masigi makhada class 12 fawgi manungda laiba mahiroida tha khudingi lupa lising amaga chaniyankhai graduation level fawgi oina lupa lising amaga chamnga amadi makhata ba professional course pursue tawba angangdana lupa lising amaga chatrat kayankhai gi mateng pibani haike Imphal East ki oina hauzik fawbada subnatagi beneficiary taraga manga khakta leiri haiba wafam DC asina thamladuna state asida mamang chahi gi May 3 dagi leirakliba irang na maram oiraga mama mapa kainakiba angang mayam ama leiribane hairiba angang sing asibu scheme asigi makhada financial assistance loina fangba yaraba ngakta oibana angang sing asina kanaba lauhognaba DC asina appeal tawrakle Every year, Kudingi National Foundation for Communal Harmony, the angang list of beneficiaries thagachay, aduga financial benefit sing pangabangang sing asi marakta su khoi doctor engineer oiba mayam su yaw kreba yari makai khoi district administration gi maikek dagi su che chang na chingba khoi income certificate na chingba khoi gi assistance ase phangna bagi damakta changba documentation da khoi na mateng pangjegani central scheme for assistance to civilian victims ko adugi makhad handa khon ex gratia p gi ba se total Imphal is the cases registered over 14 neba asi da khoi hariba scheme sing asi gi ex gratia amount sing su p naba mi kun hom doi gum da p khraba neba legi draba si marak se legi da parents sing angang sing su khoina sigi scheme asi gi makhad enroll taw na bo na je